ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯄꯜ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯂꯥꯟ ꯇꯣꯛꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅ ꯎꯕꯤꯔꯝꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯤꯔꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯄꯨꯝꯅꯃꯛ ꯁꯤꯕ ꯂꯣꯏꯔꯒꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯣꯏꯁꯦ ꯀꯩꯁꯨ ꯂꯥꯛꯑꯣꯏꯌꯦ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯃꯇꯝ ꯅꯠꯇꯦ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯣꯏꯔꯒꯅꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯨꯝꯕ ꯃꯐꯝꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯔꯝꯒꯅꯤꯌꯦ ꯅꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯈꯣꯏꯒꯨꯝꯕ ꯅꯥꯇꯣꯟ ꯄꯥꯛꯄ ꯃꯤꯠ ꯈꯨꯕ ꯏꯇꯣꯡ ꯇꯣꯉꯥꯜꯂꯕ ꯁꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯤꯇꯩ ꯄꯤ ꯇꯥꯕꯤꯔꯝꯒꯗ꯭ꯔꯣ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩ ꯂꯩꯇ꯭ꯔꯒ ꯆꯤꯡꯃꯤ ꯂꯩꯇ꯭ꯔꯒ ꯀꯅꯥꯒꯤꯅꯣ ꯀꯥꯟꯅꯒꯗꯣꯏꯁꯦ ꯏꯀꯣꯅꯣꯃꯤꯛꯁꯇꯁꯨ ꯈꯟꯊꯕꯤꯌꯨ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯒ ꯍꯦꯛꯇ ꯌꯨꯝ ꯃꯩ ꯆꯥꯛꯅ ꯂꯣꯏꯈ꯭ꯔꯕꯗꯣ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯑꯩꯈꯣই ꯃꯁꯦꯟ ꯁꯤꯅꯗꯅ ꯍꯥꯠꯅꯗꯅ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯡꯃꯨꯠ ꯃꯨꯠꯂꯒ ꯊꯥꯡꯉꯩꯁꯦꯡꯅ ꯄꯨꯡꯃꯨꯠ ꯃꯨꯠꯂꯗꯤ ꯐꯕ ꯐꯩꯅꯦ ꯃꯨꯠꯍꯧꯔꯣꯏꯅꯦ ꯂꯩꯍꯧꯗꯣꯔꯤ ꯃꯌꯥꯝꯁꯤꯅ ꯋꯥꯗꯣꯏꯁꯤꯗꯤ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯃꯌꯥꯝ ꯏꯀꯣꯅꯣꯃꯤꯛꯁꯇꯒꯤ education ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯒꯩꯗꯤ ꯄꯨꯝꯅꯃꯛꯇ ꯃꯥꯡꯉꯛꯏꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯟꯊꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯨ ꯁꯥ ꯁꯟ ꯇꯧꯅ ꯏꯟꯁꯤꯜꯂ ꯈꯠꯅꯍꯟꯕꯒꯤ ꯃꯑꯣꯡꯅꯤ ꯀꯔꯝꯕ ꯑꯆꯨꯝꯕ ꯄꯨꯕꯤꯔꯛꯑꯃꯒꯦ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯕꯤꯔꯒꯦ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯀꯔꯤꯒꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯗꯣꯏꯅꯣ इलेक्शन होरगनी लाकदोइदो कछु लाकपिरोय ngasi manipur thomise delhi da thokone ayu gujarat da thokone hayu natragana maharashtra da adum hamda thokone hayu kari oramgani prime minister tuminne leise leifam thoi maramdi ekhoi masen sathina gyan tamande ekhoi khangpham thokpani इम्फाल मयोंदा कनाना जबजुंगना इकोनॉमिक्स पाइना लेग्रे हुजी अखोइना जुम मई चाकतना पुंगतुम तुमगा अदु पैसादुना पोचै लेइरगा सादो जुमदो अदु कराइदे लेइदोइनो जोलिबदुना कनानो मुना खंथबिउ मरम खुदिमक्तनी खोइना मांगैबसे कुकी चिनाउसु मितैसु पुनमक्किनी मांगैबसे कुकी पुनमक्सु फते हाबे यारोय मितै पुनमक्सु फते हाबे यारोय लालिबसे अनिमागैदगी लालिबनी खनरबनीना साउनरबनीना अमगा अमगा हाइनारे ngangnare amana tawrabnina amasu tawre aduna mayam aina amusu nokningi ko kasu leitraba aina ngasi youtube channel macha siga aina si hairaga bu kanana tabigadoino tabigadobo leisu leite oiragasu ai thamoida aina khanjaba dumadi haihodragdi nungairoi nai adum video se semjabani mayam अखोई पंगगुमसी पंग हाइबा तारेको अखोइन तौइसे पंग नत्रो करी कानागे वॉलंटियर ने चलगासु अमुक कुकी मिलिटेंट्स ना कफाइना हातोकपिरे मदे खरानी लेरगा मो कुकी खरा मुसीरे हाइरानी खर लेरगा मितै खरा मुसीरे हाइरानी सिरो अखोइगी फ्यूचर अखोई मसेन खनरिङैदा मीना मुनखिदोरे मणिपुरदो मुन्ना खन्थबिउ तसेंगना इकाइजै कनागुम्बा खरना वीडियो से इंग्लिश ना नत्रगा हिंदी ना सेंबिरो हाइरै अदुबु मितै रोना सेंबसिना अखोई मितै लोन खंगबिबा मयामना मयामगिदमक्ता इना सेंबनी अदुगा अतोप्पा लोना सेंमुबसे इना इकाइबा मा फावी अतोपा जातिदा खंगहनिंगदबा मा फावी सिगुंबा थौदोकसे करम्बा लमदसु थोखिदे अय ताजद्री पोंगैदगी करी मतौनो तौरिबसे अदुना मयाम प्लीज स्टॉप द वार आना हायरगा ngasiगी वीडियो से मतंगसिदि लोइसिनजरगे खुरमजरी।